ꯈꯨꯔꯨꯝꯖꯔꯤ ꯆꯅꯤꯡ ꯇꯣꯡꯕ ꯅꯤꯡꯒꯤ ꯁꯔꯨꯛ ꯅꯤꯡꯒꯤ ꯃꯈꯥ ꯊꯪꯕ ꯐꯩꯒꯟ ꯖꯒꯥꯁꯤꯡ ꯑꯁꯤ ꯄꯥꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯑꯍꯥꯟꯕꯗ ꯄ꯭ꯂꯦꯡ ꯄꯣꯖꯤꯁꯟꯗ ꯍꯥꯟꯅ ꯂꯥꯛꯄꯤꯔꯣ ꯄꯣꯖꯤꯁꯟ ꯑꯁꯤꯗ ꯈꯨꯁꯤ ꯀꯣꯟꯁꯤꯜꯂꯒ ꯌꯥꯔꯤꯃꯈꯩ ꯃꯊꯛꯂꯣꯝꯗ ꯄꯨꯈꯠꯄꯤꯔꯛꯎ ꯑꯗꯨꯒ ꯈꯣꯡꯁꯦ ꯑꯃꯨꯛ ꯁꯇ꯭ꯔꯦꯠꯇ ꯊꯝꯕ ꯇꯞꯄ ꯊꯨꯕ ꯏꯁꯥꯅ ꯆꯥꯡ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯁꯤꯡꯗꯤ ꯉꯝꯃꯤꯈꯩ ꯇꯧꯕ ꯌꯥꯏ ꯇꯧꯕꯗꯕꯨ ꯍꯧꯒꯠꯂꯛꯄꯗ ꯔꯥꯎꯟ 10 ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ 35 10 ꯁꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯈꯔ ꯍꯥꯞꯄꯒ ꯏꯁꯥꯅ ꯉꯝꯃꯤꯈꯩ ꯅꯣꯡꯃꯗ 2ꯔꯛ ꯇꯧꯕ ꯌꯥꯏ ꯁꯤꯅ ꯑꯍꯥꯟꯕ ꯄ꯭ꯔꯦꯛꯇꯤꯁ ꯑꯅꯤꯁꯨꯕꯗ ꯆꯞ ꯃꯥꯟꯅꯩ ꯄ꯭ꯂꯦꯡ ꯄꯣꯖꯤꯁꯟꯗ ꯍꯥꯟꯅ ꯂꯥꯛꯄꯤꯔꯣ ꯍꯟꯗꯛꯅ ꯈꯨꯁꯤ ꯀꯣꯟꯁꯤꯜꯂꯒ ꯗꯥꯏꯒꯣꯅꯦꯜꯂꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯣꯁꯇ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯈꯨꯁꯤ ꯄꯨꯕꯤꯔꯛꯎ ꯑꯗꯨꯒ ꯈꯣꯡꯁꯦ ꯑꯃꯨꯛ ꯁꯇ꯭ꯔꯦꯠꯇ ꯊꯝꯕ ꯁꯤꯅ ꯑꯅꯤꯁꯨꯕ ꯃꯈꯜ ꯆꯞ ꯃꯥꯟꯅꯩ ꯇꯞꯄ ꯊꯨꯕ ꯃꯁꯤꯡ ꯏꯁꯥꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯁꯤꯗ ꯄ꯭ꯂꯦꯡ ꯄꯣꯖꯤꯁꯟ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯈꯨꯖꯦꯡꯗ ꯈꯨꯅꯤꯡꯗ ꯂꯦꯡꯖꯨꯝꯗ ꯉꯥꯛꯇ ꯈ꯭ꯋꯥꯡꯗ ꯈꯨꯗ ꯅꯥꯔꯒꯗꯤ ꯄ꯭ꯂꯦꯡ ꯄꯣꯖꯤꯁꯟꯗ ꯂꯥꯛꯄꯤꯒꯅꯨ ꯑꯗꯨꯒ ꯄ꯭ꯂꯦꯡ ꯄꯣꯖꯤꯁꯟꯒꯤ ꯑꯦꯅꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯇꯧꯕꯤꯒꯅꯨ ꯑꯍꯨꯝꯁꯨꯕꯗ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯨꯅꯤꯡ ꯑꯃꯗꯤ ꯈꯣꯡꯗꯣꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯛꯆꯥꯡꯁꯤ ꯊꯥꯡꯒꯠꯂꯒ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯨꯡꯇꯤꯒꯤ ꯇꯧꯔꯀꯥꯟꯗ ꯍꯛꯆꯥꯡꯒꯤ ꯑꯋꯥꯡꯕꯒꯤ ꯗꯤꯒ꯭ꯔꯤꯁꯤ ꯈꯤꯇꯪ ꯍꯦꯟꯒꯠꯄꯤꯔꯛꯎ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯒꯤ ꯁꯔꯨꯛꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯛꯄ ꯌꯥꯎꯕꯅꯤ ꯉꯝꯃꯒꯗꯤ ꯍꯛꯆꯥꯡꯁꯤ ꯁꯇ꯭ꯔꯦꯠ ꯂꯥꯏꯟꯗ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯄꯗ ꯁꯦꯀꯦꯟ ꯈꯔ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯣ ꯅꯨꯡꯇꯤꯒꯤ ꯇꯧꯔꯀꯥꯟꯗ ꯃꯤꯅꯤꯠ ꯈꯔ ꯃꯦꯛꯁꯤꯃꯝꯗ ꯔꯥꯎꯟ ꯑꯃꯗ 5 ꯃꯤꯅꯠꯁ ꯂꯩꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯏꯁꯥꯒꯤ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯗꯅ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤ ꯔꯥꯎꯟ 2 ꯅꯠꯇ꯭ꯔꯒ 3 ꯇꯧꯕ ꯌꯥꯏ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯈꯨꯅꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯁ꯭ꯂꯦꯟꯇꯤꯡ ꯑꯣꯏꯅ ꯊꯝꯕꯤꯔꯣ ꯈꯣꯡꯁꯤ ꯅꯥꯝꯃ ꯑꯣꯜꯇꯔꯅꯦꯠꯂꯤ ꯂꯩꯕꯥꯛ ꯃꯈꯥ ꯊꯦꯡꯍꯟꯗꯅ ꯔꯤꯄꯤꯇꯦꯗꯂꯤ 10 rounds 20 rounds ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯉꯝꯃꯤꯈꯩ ꯁꯨꯃꯥꯏꯅ ꯃꯨꯚ ꯇꯧꯕꯤꯌꯨ ꯇꯞꯄ ꯊꯨꯕꯗꯤ ꯏꯁꯥꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯄꯣꯖꯤꯁꯟ ꯑꯁꯤꯗ ꯈ꯭ꯋꯥꯡꯗ ꯈꯨꯅꯤꯡꯗ ꯂꯦꯡꯖꯨꯝ ꯀꯣꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯐꯖꯅ ꯍꯤꯞꯊꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤ ꯈꯨꯅꯤꯡꯒꯤ ꯁꯄꯣꯔꯠ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯁ꯭ꯂꯦꯟꯇꯤꯡꯗ ꯂꯥꯛꯄꯤꯔꯣ ꯍꯟꯇꯃꯨꯛꯅ ꯁꯤꯖꯔ ꯃꯨꯚꯃꯦꯟ ꯍꯥꯏꯕꯗꯤ ꯀꯥꯇꯤꯒꯤ ꯆꯞꯄꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯈꯣꯡꯁꯤ ꯍꯣꯡꯉꯒ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁꯇ ꯂꯥꯛꯑꯒ ꯊꯨꯅ ꯅꯠꯇ꯭ꯔꯒꯅ ꯇꯞꯅ ꯏꯁꯥꯅ ꯉꯝꯒꯗꯕ ꯆꯥꯡꯗ ꯃꯁꯤꯡꯁꯨ ꯔꯥꯎꯟ 10ꯗꯒꯤ ꯍꯧꯕꯤꯔꯣ 35 10 ꯁꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯈꯒ ꯍꯥꯞꯄꯒ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯧꯕꯤꯌꯨ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡ ꯑꯁꯤ ꯂꯣꯏꯔꯒ ꯃꯤꯅꯤꯠ 5 ꯅꯠꯇ꯭ꯔꯒ 10 ꯁꯕꯥꯁꯟꯗ ꯁꯨꯃꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯣꯡꯃꯗ 2ꯔꯛ ꯇꯧꯕ ꯌꯥꯏ ꯄꯨꯛ ꯍꯥꯡꯉꯤꯉꯩꯗ ꯇꯧꯕ ꯉꯝꯗꯕ ꯄ꯭ꯔꯦꯛꯇꯤꯁꯇꯨꯗꯤ ꯇꯧꯕꯤꯒꯅꯨ